Tamenglong district duty Tariba police personnel sing Ngasidi Mapan Thoktuna Masagi Mathou pangthokpa ngamlei. Manipurgi Singi district singi manungda Singi lalauba singi irang khwaidagi kanba mapama oiramba Tamenglong district ta sahi kharagi mamangdagi hauna mafam aduda duty Tariba police personnel singna Mapan Thoktuna Masagi duty pangthokpa ngamlamdaba adu ngasidi ngamlei. Manipur lengakna Manipur police personnel kaya thaduna Tamenglong district law and order miyamgi punsi amade lanthum ngak senaba hotnakiba adu arembo oiduna lakhe. Mafam aduda takiba Manipur police personnel sing MR personnel singna mafam aduda operate tawduna leiriba singi khulai paiba lalauba sing thengnaba ngamdabadage ayuk nungthil amade numidangi matamda police ke uniform setuna khulai paiduna duty tawba ngamdana lakhe adubu hojekte law and order gi phibam tamna phagalakbadage Tamenglong district duty taduna leiriba police personnel sing Mapan Thoktuna duty fazana tawba ngamlei. Hiramasigi matangda kanglei paki mairage paumina handak Tamenglong district headquarter da satuna mafam aduge haujik oiriba law and order gi phibam yangchanke. Tongan ba praja section kaya unaduna wari sanaba matamda chahi kaya gi mamangda Tamenglong district headquarter da amade atai manung hanjinba mafam singda duty tawduna leiriba Manipur police personnel singna uniform selaga khulai paiduna Mapan thongna duty tawba ngamlamde. Masigi maramdi Tamenglong district headquarter amadi atai mafam singda Nagaland ge lalawlup ama oiriba NSN IM na pura control tawduna leibagum tawramme maduna numidang matamdi laidadana ayuk nungthil phawba Tamenglong district ta duty tariba police personnel sing uniform selaga khulai paiduna duty tawba ngamlamde adubu hojikti police personnel sing ayuk nungthil amade numidangi matamda uniform setuna khulai pairaga Mapan Thoktuna duty tawba ngamle haike. Numidangi matamda Tamenglong district headquarter gi mafam sing koina satuna yangsinba matamda Tamenglong district ki SP gi lusing makhada police ki gari kaya Tamenglong district headquarter gi mafam sing da koina satuna law and order gi ngakpa gi thabak tawba thengnakhe. Loina chahi kharagi mamangda khulai paiba IM gi kadar singna pura control tawduna thamlambagum tawramba adu hojikti praja miyamsu wakhal tarakpadage lalhauba singi nongmai chindonna miyam laksinba ngamdre miyamsu maning tamna sathok chasin tawba ngamlei. Loinana Tamenglong district ta laidiba police station sing police personnel sing su Mapan Thoktuna duty tawba ngamlakpadage Tamenglong district ki law and order gi phibam aduki matik phaba haibadu oire oirakliba phibam asi BJP na lusing balangak lakpa loinana Chief Minister N Birena chingtam anigi mari hena phagatnaba thabak paikhalakpanani hainasu aikoi gi paumi singda Tamenglong district headquarter da laiba praja singa unaba aduda phongdorokhe. Chief Minister N Biren Delhi dagi Imphal thoraklei April kun phawbugi manungda Minister taruk na paigadaba portfolio lauktoklaba yare. IMC na street vendor lambi singi phampham hongdong na bahairu badage irang haurakre. Imphal Municipal Corporation na thokiba order amagi matungin na ima kaithel gi akoibada street vendor sing ayuk pung 9 gi matungdagi phaman khidre. Lamphel supermarket temporary oina sariba market ta street vendor sing phamba ngamloi haina street vendor phambi singna irang haurakre. Ngarang Imphal Municipal Corporation ge caretaker Mayor L. Lokesor na khangan khibagi matung city police ki OC na lusingba police station asige personnel singna ayuk angan badagi potpham phamliba sing ayuk pung 9 taramdai matamdage street vendor phamliba sing loisina ba loudspeaker season aduna loisina ba khangan khe pung 9 tarakpadagi police singna potpham phamliba sing loisil halaga makhata na street vendor sing potpham phaman khidrai makhata na phamninglabade Lamphel supermarket ta sariba temporary market set ta chana ba khangan khe street vendor phamliba singna Lamphel market ta chatloi aikoigi mafam chabada potpham pibi yu haina irang haurakhe. City police na irang haurakliba sing irang sagatana ba khangan baga loinana pamdaba thokdok thoktana ba themjinkhe. Potpham phambi sing na haurakliba irang phathana ba amade laingak asigi makhada IMC na paikhatliba khongthang asi khangana ba IMC Mayor L Lokesor laktuna yangsin khibaga loinana potpham phambi singa wari sanakhe street vendor oina potpham phambi amana phongdokibada Mangjong na khangan ba tawdana ngasi ayuktagi athapa masung anakpadagi yauna mafam kayadagi potpham phamgani haina laknavane adubu kaithel yawrakpa matamda ayuk pung 9 dagi potpham phamba yaroi haina tanthokiba si yamna nungaite potpham phamba lakliba singase imung manunggi awabada mateng oinaba masa masu lairik tamhanaba amade chakhum maimutanaba apikpa senpham kharana pot tiklaga maduna sendong khara phangnaba haiduna laknava ngaktane Lamphel supermarket ta potpham phamluso haidibasi karamna phamgadoribano Mangjong na mafam aduda phamnana ba mafam pibasu leite license pibagi thabak paikhatpasu natte amaromda mamangda mafam aduda potpham phamkhibani adubu potsit watpana kanafam khangdana leikibane Pisalon sa tawduna hingadabasu Mapan lamdagi pusilakpa potlamsing mamal hongbana sendong leite
अरानबा पांबई सिजुनदुना वादना सेल तानबगी महूत हुमांग ममलना नियम चुमना सेल तालगा इमुंग पुजगे हाइदुना थोगलकपा ngaktani हाइखे लाइंगाकनसु स्ट्रीट वेंडर सिंगबु नुंगसिबियु हिंबगी हक मत्पीगनु हाइखे अमरोमदा स्ट्रीट वेंडर सिंगी खोंजंग मरी लेना ngasi नुंगथिल पुंग अनि ताबदा IMC गी मायोरगा उनदुना वारी साबगे मतम पिरकपदगे मतम खरगी ओइना खोंजंग हंदोखरे इम्फाल ईस्ट डिस्ट्रिक्ट लाइबा डिपार्टमेंट सिंगी मतंग खननैनबगी मिफम पांगथोखरे तोंगान तोंगान बा इम्फाल ईस्ट डिस्ट्रिक्ट की मनुंग चन लाइबा डिपार्टमेंट सिंगी मतंग डिस्ट्रिक्ट डेवलपमेंट कोऑर्डिनेशन अमसुंग मॉनिटरिंग कमिटी की खननैनबगी मिफम फमखरे ngasi मिफम अदुदा कमिटी असिगी चेयरमैन सु ओइरिबा यूनियन मिनिस्टर ऑफ स्टेट एक्सटर्नल अफेयर्स एंड एजुकेशन डॉक्टर RK रंजन खेत्रीगांव केंद्र के MLA नूर हसन इम्फाल ईस्ट के अध्यक्ष P बिमोला अमदे DC इम्फाल ईस्ट के HH डायनाना थौरम मपुसिंग ओइना सरुक याखे ngasi की खननैनबदुगा मरी लेना MLA नूर हसन इम्फाल ईस्ट डिस्ट्रिक्ट के CMO द डिस्ट्रिक्ट असिगी ओइबा कोविड वैक्सीनेशन रिपोर्ट सिंग केंद्र वाइस ओइना खंगनबा वाफम थमखे लोइनना खेत्रीगांव केंद्र के ओइना मथौ निंगथीना तौदना लैरिबा PHC अमदे अर्बन हेल्थ सेंटर सिंग मथौ निंगथीना तहोननबा पाउता पीखिबगा लोइनना एजुकेशन डिपार्टमेंट की ओइना महिरोइ लैतबा स्कूल सिंग खंगदोकनबसु ZEO दा खंगनखे कमिटी की चेयरमैन डॉक्टर RK रंजन इम्फाल ईस्ट की ओइना समग्र शिक्षा की मखादा महिरोइ नुपी मचासिंग द मसागी सेल्फ डिफेंस की दमक पीगदबा था अहुमगी ट्रेनिंग पिरमदना लैरंबदगे पीनबा पौताक पीखी अमदि डिस्ट्रिक्ट असिगी ओइना लैरिबा गवर्नमेंट हाई स्कूल अमदि हायर सेकेंडरी स्कूल मसिंग खंगदोकनबा हाइखे मिड डे मील की ओइना सु अंगांगसिंग द पिजरिबा चिंजाकसिंग कदाई फाउबा मतमगा चुनबा मोंग द पिजरी हाइबादसु हंखे सोशल डिपार्टमेंट की नेशनल ओल्ड एज पेंशन स्कीम की मखादा पेंशन फंगबा यारबसिंग अमदि हौजिक फंगलिबा मसिंगी रिपोर्ट डिस्ट्रिक्ट सोशल वेलफेयर ऑफिसर दगी रिपोर्ट लौखे इसिंग द तासिनखिबा पौक्सुई मई रियांग मई की असीबा हक्सांग ओइना फंगलै नोने डिस्ट्रिक्ट की मनुंग चन लैबा खौपुम दाम की इसिंग द तासिनखिबा मसागी चही 12 रोम सुरबा पौक्सुई मई रियांग मई की हक्सांग असीबा हक्सांग ओइना ngasi ayuk pung 13 minute 30 rom tarakpada phangba ngamkhre accident da naha ama laikhidre ngarang nungthil pung 3 minute 30 rom tabada more forest gate maya da laiba gari workshop ama da thabak suba yauba miyoi ama gari maning handorakpada Thoktuna laikanaba ngamdana laikhidraba miyoi adu Bisnupur district ki manung chana laiba Kwakta dagi MD Jubesh sahi 13 apokpa naha ithen kawe pawasina hai thokdok adu gari super ACMN 01 AA 1398 asi workshop adu da semnaba thaujilaklaba matungda semnaba mechanic laite haibadagi gari adu maning handorakpada gari aduna thombadagi laikhidabani haire MD Jubesh ki thawa yaugdraba hakchang adu more police na laukhalaga makha tana thijinba haukhre haire CM की दिल्ली खोंगचत हिंदी लोन की वाफम फोंगदोखिदबा लाइवक थीवनी CPI CM की दिल्ली खोंगचत हिंदी लोन की वाफम फोंगदोखिदबा लाइवक थीवनी हाइना MSC CPI की सेक्रेटरी L सोतिन कुमार न थादोरकपा चेरोलमन फोंगदोरकले यूनियन होम मिनिस्टर अमित शाह ना 39 सुबह पार्लियामेंट्री ऑफिशियल लैंग्वेज कमिटी की मीटिंग दा हिंदी लोन बु लाइवाक असगी ऑफिशियल लैंग्वेज ओहेनबा स्टेट लैंगाक्सिंग सेंटर का पाउ फाउबदा हिंदी द फाउननबा अमदि अवांग नोंपोक लमदमदा क्लास 10 फाउब हिंदी बु कंपलसरी ओइना तमहननबा अमसुंग ट्राइबल कम्युनिटी की ओइना क्लास 9 फाउब लोन असि तमहननबा फोंगदोखिबो वाफम दु अवांग नोंपोक लमगे महिरोइ लुपसिंग यावना तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंग दनतना ऑपोजिशन पार्टी कयाना लेप्तना यानिंगदबा फोंगदोकनखे स्टेट असigi ओइना सु महिरोइ लुप अमसुंग तोंगान तोंगानबा लुप कयाना सु होम मिनिस्टर अमित शाह की फिरेप हंदोकनबा लेप्तना तक्सिनरकपदगे आउटर मणिपुर के MP ना मियामगे इहुल खंगना अमित शाह दा सिथि इदुना हिंदी लोनबु कंपलसरी ओहेंदनबा खंगनखिबा मियामना काउनद्रे असिगुंबा मसिंग यामलबा लुप कयागी इहुल खंगना CM अमदि महाके मकोक थोंबा कैबिनेट मिनिस्टर सिंगना नुमित निनी चुपना PM होम मिनिस्टर अमसुंग डिफेंस मिनिस्टर उनवदा हिंदी लोनबु कंपलसरी लैंग्वेज ओहेनबा वाफम हंदोकनबा फोंगदोकलमदबसु लाइवक थीवने लोइनना स्टेट असigi चिंग अमसुंग तमगी महिरोइ सिंगबु मिराइ बिबनी हाइना चेरोल असिना मखा ताना फोंगदोरकले अरोइबदा ताबिरिबा पुंगनमकपु थागतचरी।